Manipuri wari pambi senena pumnamakpu taram nokchari ngasi amuk miyamda anauba phunga wari ama amuk khudol tamjarake. Phunga wari sigi mamingna Lukhrabi machana Mahadeva thengnaba hariba phunga wari sini taminarasi. Thaina mamangaida yamna lairaba Lukhrabi machanupa ama lairami. Mahakna numit khudingi hek pothaba laitana kari thabak suraga makoigi lairabase kokadage haibasi khanbada makok ado yamna ngaure. Laitabana henjelaklabada nongmadi mamada haire, ima ai langphaida chatuna thabak sururage aduna ladu taret khaktang tabiyu maduna aigi sananaba sengjel oijage. Masagi waduda mama Lukhrabi duna hairei, ibungo thabakpu suruge hairabadi tabige soidana imana. Ladu taret ado Lukhrabi masaduna seksinna puraduna mayumdagi khongsalakle. Asum lakpana jangal amagi manungda changlakle. Mahakna asum changsilakpada Mahadevana masa ngamdaduna hupla hala marakta longna taduna lairamba ado hek thengnarure. Lukhrabi masana ngakna he masidi Mahadevanina yamna wana mafam asida lairibase karigino khangningduna parap changsilakduna mathakta kupsiliba hupla hala pumnamak sengdokle hairaga Mahadevabu hanna khurumjarai. Mado faubada Mahadevado kaimata lengde. Adubu Lukhrabi masa adudi amuk khurum amuk haugat leptana tauramni. Mamai thangda khurumba toisilakpadagi Lukhrabi masa ado makhong khu ado ina pungang ngangna sentharaba matam adu khaktada Mahadevana hanglai, nupa nang aingondagi kari bor pami, nangna aibu karigidamakta aduk wana khurumlibano. Lukhrabi masa aduna khumlai, Prabhu nanaidi lairaba Lukhrabi masani aduna awaba haibase naparidi yamna thengnajare. Nanaina Prabhugi awaba matawado ubada Prabhugi seba taujabani. Aigi apamba karisu laijade. Aidi imungi laita laira koknanaba bor nijaba lakpa nate. Mahadevana makha tarai, nangna apamba bor amadi niyu ai soidana pirage. Ai nangi asigumba sebada pele. Hanna lairaba Lukhrabi masana makut lonaraduna hairei, Prabhu nanaibu nungsibirabadi lairaba haibase kohanduna nungaiba haibadu pibiyu. Wa se hairakpada Mahadevana khalai, summi nupa se nungaihandaba yadre. Adudi nupa nang adagi urakta lairiba pukri asida nupi sing iroiduna sanaribase ubra. Mase Sorarengi machanupi jagoi sabi heloi taretni. Aduna makoina thamliba makoigi phi mayamdo loina khomduna purau. Aduda mafi pukibagi makoi mayamna khubak khuduna nangbu tanarakani. Adubu nangi namai natung handuna sukyeng yengloidabani. Karigumba nangna natung handuna yenglorabadi nang khudakta makoigi sapta ut oina tumduna mangani. Aduna nang phi singase puduna hanna yenglamdana chelakpa ngamgadra. Hairibado Lukhrabi masana ngamgani haiduna satkre. Lukhrabi masana phi mayamdo loina khomduna puduna chelakle. Phi pukhiba ubada heloi taret aduna akibagi khonjelda khubak khuduna tanarakhi. Asum tanarakpadagi makhoigi akiba sabda do yengningman khiduna matung hanna yengthoklure. Khudakta sap hangduna nupa ado ut oina tumle. Somdadi Mahadevado yamna kuina ngairabu faubada Lukhrabi masa ado lakmandre kari taurabano haiduna dhyan tauduna yenglakpada ut oina tumduna laire haibase khangle. Khudakta Mahadevana khalli, nipa asidi maganba chumde. Aina mabu kanaba khara pibige taubadagi mahak siredo. Mahak sihanba yadri haiduna ngamdana Mahadevado tamna laktuna ut onduna lairiba mapai aduda sida yai nada yai manna hi yai kambibadagi Lukhrabi masado hingalakle.
ꯃꯇꯝꯗꯨꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯏ, ꯅꯪ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯅꯨ ꯍꯥꯏꯔꯒ ꯀꯔꯤꯒꯤ ꯌꯦꯡꯂꯨꯔꯤꯕꯅꯣ? ꯍꯟꯗꯛ ꯃꯨꯛꯀ ꯑꯃꯨꯛ ꯐꯤꯁꯤꯡ ꯑꯁꯦ ꯂꯧꯔꯨꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯒꯅꯤ ꯈꯨꯝꯃꯤ꯫ ꯍꯟꯗꯛ ꯃꯨꯛꯇꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯅꯨꯀꯣ ꯍꯥꯏꯔꯕꯗ ꯌꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯐꯤ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯍꯟꯗꯛꯇꯤ ꯐꯤ ꯃꯌꯥꯝ ꯑꯗꯣ ꯄꯨꯗꯨꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯣ ꯄꯔꯞ ꯄꯔꯞ ꯇꯥꯟꯅꯔꯛꯇꯨꯅ ꯃꯍꯥꯗꯦꯕꯗꯣ ꯃꯈꯣꯏ ꯇꯔꯦꯠꯅ ꯀꯣꯏꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯃꯐꯤꯁꯤꯡ ꯑꯗꯣ ꯄꯤꯔꯣ ꯄꯤꯔꯣ ꯍꯥꯏꯔꯛꯂꯦ꯫ ꯃꯗꯨꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯇꯔꯦꯠꯀꯤ ꯃꯅꯨꯡꯗꯒꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯁꯤꯗ ꯂꯩꯍꯧꯔꯣ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯐꯤꯁꯤꯡ ꯑꯁꯦ ꯄꯤꯔꯒꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯈꯣꯏꯗꯤ ꯏꯄꯥꯒꯤ ꯖꯒꯣꯏ ꯁꯥꯕꯤꯅꯤ, ꯏꯄꯥꯒꯤ ꯊꯧꯒꯜ ꯊꯦꯡꯈ꯭ꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯏꯄꯥꯒꯤ ꯌꯥꯏꯑꯣꯏꯕ ꯈꯥꯎ ꯑꯁꯦ ꯂꯧꯍꯧꯔꯣ꯫ ꯃꯗꯣ ꯇꯥꯕꯗ ꯃꯍꯥꯗꯦꯕꯅ ꯍꯪꯂꯛꯏ, ꯅꯪꯒꯤ ꯅꯄꯥꯒꯤ ꯈꯥꯎ ꯑꯁꯤꯗꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯀꯥꯟꯅꯕꯗꯣ ꯇꯥꯛꯄ ꯉꯝꯒꯗ꯭ꯔꯥ? ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯍꯥꯏꯔꯛꯏ, ꯏꯄꯥꯒꯤ ꯈꯥꯎ ꯑꯁꯤꯗꯤ ꯊꯣꯛꯎ ꯍꯥꯏꯕꯗ ꯊꯣꯛꯍꯟꯕ ꯌꯥꯕ, ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯅꯃꯛ ꯅꯤꯡꯗꯨꯅ ꯈꯥꯎꯗ ꯍꯦꯛ ꯍꯨꯝꯂꯨꯕꯗ ꯍꯦꯛꯇ ꯌꯥꯎꯔꯝꯕ ꯑꯗꯨꯒꯨꯝꯕ ꯈꯥꯎꯅꯤ꯫ ꯍꯥꯏꯔꯤꯕꯁꯦ ꯊꯥꯖꯗꯦ, ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯔꯗꯨꯅ ꯁꯅꯥ lupa ꯐꯪꯒꯦ ꯅꯤꯡꯉꯗꯨꯅ ꯈꯥꯎꯗꯨꯗ ꯍꯨꯝꯂꯨꯕꯗ ꯁꯅꯥ lupa ꯉꯥꯛꯇꯅ ꯈꯥꯎꯗꯣ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯊꯥꯖꯔꯗꯨꯅ ꯍꯦꯂꯣꯏꯒꯤ ꯃꯐꯤꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯈꯤꯗꯨꯅ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯏꯑꯣꯏꯕ ꯈꯥꯎ ꯑꯗꯣ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯏꯃꯨꯡꯗ ꯑꯍꯤꯡꯗꯨꯃ ꯂꯦꯛꯈ꯭ꯔꯒꯦ ꯅꯤꯡꯂꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯨꯔꯦ꯫ ꯃꯥꯒꯤ ꯃꯇꯥꯎꯗꯣ ꯏꯅꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯣꯏꯕꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯗꯨꯅ ꯄꯤꯖꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯅꯕ ꯍꯣꯠꯅꯗꯨꯅ ꯇꯨꯝꯅꯅꯕ ꯃꯇꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗꯔꯦ꯫ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯈꯥꯎꯁꯦ ꯀꯔꯤꯒꯨꯝꯕ ꯏꯇꯥꯎꯅ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯨꯝꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯃꯥꯡꯂꯦꯗꯣ꯫ ꯑꯗꯨꯅ ꯈꯥꯎ ꯑꯁꯦ ꯃꯇꯥꯎꯅ ꯍꯨꯝꯗꯅꯅꯕ ꯍꯥꯟꯅ ꯍꯥꯏꯍꯧꯕꯅ ꯐꯔꯦ ꯈꯜꯂꯗꯨꯅ ꯃꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯂꯤꯕ ꯈꯥꯎꯁꯦ ꯍꯨꯝꯕꯤꯔꯨ ꯂꯥꯛꯄꯤꯔꯨꯅꯨꯀꯣ, ꯍꯨꯝꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎ꯫ ꯃꯗꯨꯗ ꯃꯇꯥꯎꯅ, ꯏꯇꯥꯎ, ꯀꯔꯤꯒꯤ ꯍꯨꯝꯂꯨꯒꯗꯒꯦ? ꯏꯇꯥꯎꯒꯤ ꯈꯥꯎꯕꯨ ꯍꯨꯝꯂꯣꯏ ꯍꯨꯝꯂꯣꯏ ꯍꯥꯏꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯅꯥꯈꯣꯛꯇꯨꯅ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯇꯨꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯇꯥꯎ ꯌꯨꯝꯕꯨ ꯑꯗꯨꯗꯤ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯏꯇꯥꯎꯅ ꯃꯥꯒꯤ ꯈꯥꯎ ꯑꯁꯦ ꯁꯣꯛꯂꯨꯅꯨ, ꯍꯨꯝꯂꯨꯅꯨ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤ ꯑꯣꯏꯔꯝꯒꯅꯤ? ꯑꯗꯨꯅ ꯁꯅꯥ lupa ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯁꯤ ꯏꯕꯥꯅꯤ ꯍꯨꯝꯗꯨꯅ꯫ ꯈꯥꯎꯗꯨ ꯍꯦꯛ ꯍꯨꯝꯂꯨꯕꯗ ꯁꯅꯥ lupa ꯉꯥꯛꯇꯅ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯂꯥꯎꯅ ꯕꯤꯛ ꯊꯟꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎꯗꯣ ꯃꯈꯣꯏꯅ ꯍꯣꯟꯕ ꯌꯥꯕ ꯃꯈꯩ ꯍꯣꯟꯖꯤꯜꯂꯦ ꯍꯥꯏꯔꯒ ꯃꯃꯩꯗ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯈꯥꯎ ꯑꯃ ꯈꯨꯗꯛꯇ ꯁꯦꯝꯗꯨꯅ ꯈꯥꯎ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯦ꯫ ꯑꯁꯦꯡꯕ ꯈꯥꯎ ꯑꯗꯨ ꯌꯨꯝꯕꯨ ꯃꯔꯨꯞ ꯑꯗꯨꯅ ꯂꯧꯁꯤꯜꯍꯧꯔꯦ꯫ ꯑꯁꯥꯕ ꯈꯥꯎ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯥꯎꯒꯤ ꯃꯣꯟ ꯃꯌꯥꯗ ꯊꯝꯖꯤꯟꯕꯤꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯈꯥꯎꯗꯣ ꯄꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯃꯃꯥꯗ ꯍꯥꯏ, ꯏꯃꯥ, ꯅꯆꯥ ꯍꯜꯂꯛꯂꯦ, ꯍꯧꯖꯤꯛꯇꯤ ꯀꯔꯤꯃꯠꯇ ꯋꯥꯔꯔꯣꯏ, ꯑꯗꯨꯅ ꯏꯃꯥ ꯏꯔꯨꯖꯊꯣꯛꯄꯤꯔꯣ, ꯑꯗꯨꯒ ꯇꯨꯜꯁꯤ ꯕꯤꯅꯥ ꯃꯈꯣꯡꯗ ꯋꯥꯏ ꯈꯔ ꯇꯩꯊꯣꯛꯂꯒ ꯂꯥꯇꯣꯜ ꯑꯃ ꯊꯥꯕꯤꯔꯣ꯫ ꯃꯃꯥꯅ ꯊꯥꯔꯤꯕ ꯂꯥꯇꯣꯟꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯌꯥꯏꯑꯣꯏꯕ ꯈꯥꯎ ꯑꯗꯣ ꯊꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯃꯥꯅ ꯑꯄꯥꯝꯕ ꯁꯅꯥꯔ ꯂꯨꯄꯥꯔ ꯐꯪꯖꯒꯦ ꯍꯥꯏꯅ ꯅꯤꯡꯂꯒ ꯈꯥꯎ ꯑꯁꯤꯗ ꯑꯃꯨꯛꯇ ꯍꯨꯝꯕꯤꯌꯨ, ꯑꯗꯨꯗ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯁꯅꯥ lupa ꯁꯣꯏꯗꯅ ꯐꯪꯒꯅꯤ, ꯑꯃꯨꯛꯇ ꯍꯨꯝꯕꯤꯌꯨ꯫ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯆꯨꯝꯕꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯥꯎ ꯑꯗꯣ ꯁꯅꯥ lupa ꯅꯤꯡꯗꯨꯅ ꯍꯨꯝꯂꯨꯕꯗꯗꯤ ꯀꯔꯤꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯃꯗꯨꯗ ꯏꯕꯨꯡꯉꯣ ꯌꯥꯎꯗꯦꯅ ꯍꯥꯏꯔꯛꯄꯗ ꯏꯃꯥ ꯑꯩ ꯍꯨꯝꯒꯦ ꯍꯥꯏꯗꯨꯅ ꯍꯨꯝꯂꯨꯕꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯥꯎꯔꯝꯗꯔꯦ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯁꯥꯎꯕꯅ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ꯫ ꯑꯃꯨꯛ ꯃꯍꯥꯗꯦꯕꯅ ꯂꯩꯍꯧꯕ ꯃꯐꯝ ꯑꯗꯨꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯍꯥꯗꯦꯕꯗ ꯍꯥꯏꯔꯔꯦ, ꯄ꯭ꯔꯚꯨ, ꯉꯔꯥꯡꯒꯤ ꯈꯥꯎ ꯑꯗꯣ ꯌꯨꯝ ꯌꯧꯔꯒꯗꯤ ꯀꯔꯤꯃꯠꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ, ꯃꯇꯥꯠ ꯇꯧꯕ ꯑꯁꯥꯕ ꯈꯥꯎꯅꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏꯒꯤ ꯐꯤꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯊꯝꯂꯤꯕ ꯃꯐꯤ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯗꯨꯗꯁꯨ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯐꯤ ꯄꯤꯌꯨ ꯐꯤ ꯄꯤꯌꯨ ꯍꯥꯏꯔꯛꯄꯗ ꯃꯍꯥꯗꯦꯕꯅ ꯍꯥꯏꯔꯦ, ꯉꯔꯥꯡ ꯅꯈꯣꯏꯅ ꯄꯤꯕ ꯈꯥꯎ ꯑꯗꯣ ꯃꯌꯨꯝ ꯌꯧꯔꯒꯗꯤ ꯀꯔꯤꯃꯠꯇ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ,
ꯁꯥꯖꯤꯟꯅꯕ ꯈꯥꯎꯅꯤ ꯍꯥꯏꯔꯦ ꯅꯨꯄꯥ ꯑꯁꯤꯅ, ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯃ ꯂꯩꯍꯧꯔꯣ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒꯗꯕꯅꯤ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯐꯤ ꯄꯤꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯐꯤ ꯄꯤꯔꯣꯏ꯫ ꯍꯦꯂꯣꯏꯁꯤꯡꯅ ꯃꯈꯣꯏ ꯑꯃꯠꯇ ꯂꯩꯍꯧꯕ ꯌꯥꯔꯣꯏ, ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯄꯥꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯌꯥꯏꯑꯣꯏꯕ ꯑꯁꯤ ꯂꯧꯍꯧꯔꯣ ꯍꯥꯏꯔꯦ꯫ ꯍꯥꯃꯦꯡ ꯑꯁꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯍꯪꯕꯗ ꯏꯄꯥꯒꯤ ꯍꯥꯃꯦꯡ ꯑꯁꯤꯗꯤ ꯆꯩꯅ ꯍꯦꯛ ꯐꯨꯕ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯈꯩ ꯊꯣꯛꯍꯟꯕ ꯌꯥꯕ ꯍꯥꯃꯦꯡꯅꯤ ꯍꯥꯏꯔꯦ꯫ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯆꯩꯅ ꯁꯦꯠ ꯁꯦꯠ ꯐꯨꯕꯗ ꯍꯥꯃꯦꯡꯅ ꯆꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯉꯥꯛꯇ ꯒ꯭ꯌꯥꯎ ꯒ꯭ꯌꯥꯎ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯃꯗꯣ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯣ ꯌꯥꯔꯗꯨꯅ ꯍꯦꯂꯣꯏ ꯇꯔꯦꯠꯀꯤ ꯃꯐꯤꯁꯤꯡ ꯑꯗꯣ ꯄꯤꯊꯣꯛꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯍꯥꯃꯦꯡ ꯑꯗꯣ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯅꯨꯃꯤꯠ ꯊꯦꯡꯈꯤꯗꯨꯅ ꯃꯇꯥꯎꯒꯤ ꯏꯃꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯒ ꯂꯦꯛꯈꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯨꯔꯦ꯫ ꯉꯁꯥꯏꯒꯤ ꯃꯇꯥꯎꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯗꯤ ꯃꯇꯥꯎ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯂꯥꯛꯄꯗꯨꯗ ꯃꯈꯣꯏꯅ ꯍꯦꯟꯅ ꯍꯔꯥꯎꯔꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯃꯇꯥꯎꯗꯣ ꯇꯨꯝꯅꯅꯕ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯁꯣꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯇꯨꯝꯈ꯭ꯔꯒ ꯃꯥꯅ ꯄꯣꯔꯛꯏꯕ ꯍꯥꯃꯦꯡ ꯑꯗꯣ ꯐꯨꯔꯨ ꯅꯥꯜꯂꯨꯔꯕꯗꯤ ꯃꯇꯥꯎꯅ ꯁꯅꯥ ꯂꯨꯄꯥ ꯁꯣꯏꯗꯅ ꯐꯪꯈ꯭ꯔꯒꯅꯤ ꯈꯟꯕꯗ ꯇꯨꯝꯕ ꯌꯥꯗꯔꯦ꯫ ꯋꯥꯈꯜ ꯑꯁꯤꯃꯛꯇꯅ ꯃꯥ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯑꯍꯤꯡ ꯑꯗꯨꯃ꯫ ꯑꯗꯨꯅꯗꯤ ꯃꯁꯦ ꯏꯇꯥꯎꯅ ꯐꯨ ꯆꯩꯗꯅꯕ ꯍꯥꯟꯅ ꯍꯦꯛꯇ ꯍꯥꯏꯍꯧꯔꯒꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯨꯔꯣꯏ ꯅꯥꯜꯂꯣꯏ ꯈꯜꯂꯗꯨꯅ ꯃꯇꯥꯎꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯑꯩꯅ ꯄꯨꯔꯛꯏꯕ ꯍꯥꯃꯦꯡ ꯑꯁꯦ ꯐꯨ ꯆꯩꯕꯤꯔꯨꯅꯨꯀꯣ, ꯃꯁꯦ ꯐꯨ ꯆꯩꯕ ꯌꯥꯕ ꯍꯥꯃꯦꯡ ꯅꯠꯇꯦꯀꯣ ꯍꯥꯏꯔꯦ꯫ ꯃꯇꯥꯎ ꯌꯨꯝꯕꯨ ꯑꯗꯨꯅ, ꯀꯔꯤ ꯋꯥꯅꯣꯅ ꯏꯇꯥꯎ, ꯀꯔꯤꯒꯤ ꯐꯨꯔꯨꯅꯤ, ꯐꯨꯔꯣꯏ ꯐꯨꯔꯣꯏ ꯍꯥꯏꯕꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯐꯨꯔꯣꯏꯗꯧꯕ ꯃꯥꯟꯗꯨꯅ ꯈꯨꯗꯛꯇ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯒꯣꯔꯣ ꯒꯣꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯌꯨꯝꯕꯨ ꯃꯇꯥꯎ ꯑꯗꯨꯗꯤ ꯇꯨꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯏꯇꯥꯎꯅ ꯄꯨꯔꯛꯏꯕ ꯍꯥꯃꯦꯡ ꯑꯁꯦ ꯐꯨꯔꯨ ꯆꯩꯔꯨꯅꯨ ꯍꯥꯏꯔꯤꯕꯁꯦ ꯑꯆꯝꯕ ꯍꯥꯃꯦꯡꯗꯤ ꯑꯣꯏꯔꯝꯂꯣꯏ, ꯑꯃꯨꯛꯇꯗꯤ ꯐꯨꯗꯨꯅ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯆꯩ ꯑꯃꯅ ꯍꯥꯃꯦꯡ ꯑꯗꯨꯗ ꯐꯨꯔꯨꯕꯗꯗꯤ ꯍꯥꯃꯦꯡꯅ ꯆꯣꯡꯕ ꯈꯨꯗꯤꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯇꯥꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯀꯜꯂꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯤ, ꯃꯁꯤꯒꯤ ꯍꯥꯃꯦꯡ ꯑꯁꯦ ꯄꯤꯈꯤꯕ ꯌꯥꯗ꯭ꯔꯦ, ꯃꯁꯤꯅ ꯑꯩꯈꯣꯏꯗ ꯂꯣꯠꯇꯨꯅ ꯊꯝꯍꯧꯔꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯥꯃꯦꯡ ꯑꯉꯧꯕꯗꯣ ꯄꯤꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯃꯦꯡ ꯑꯗꯣ ꯇꯨꯝꯂꯤꯕ ꯃꯇꯥꯎꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅꯒꯨꯝꯅ ꯑꯃꯨꯛ ꯊꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯣ ꯃꯥꯒꯤ ꯍꯥꯃꯦꯡ ꯑꯉꯧꯕ ꯌꯥꯏꯑꯣꯏꯕꯗꯣ ꯃꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯕꯤꯔꯨꯔꯣ, ꯑꯗꯨꯒ ꯇꯨꯜꯁꯤꯕꯣꯡꯗ ꯋꯥꯏ ꯈꯔ ꯇꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯂꯥ ꯂꯥꯇꯣꯜ ꯑꯃ ꯊꯥꯔꯣ, ꯑꯗꯨꯒ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯥꯃꯦꯡꯗꯨꯗ ꯐꯨꯔꯣ, ꯃꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯇꯥꯔꯛꯀꯅꯤ꯫ ꯃꯃꯥꯅ ꯏꯔꯨ ꯂꯨꯖꯔꯕ ꯃꯇꯨꯡꯗ ꯋꯥꯏ ꯇꯩꯔꯦ, ꯂꯥ ꯊꯥꯔꯦ ꯍꯥꯏꯔꯒ ꯍꯥꯃꯦꯡꯗꯣ ꯐꯨꯕꯗꯗꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯦ꯫ ꯐꯨꯃꯟꯕꯗ ꯃꯊꯤ ꯆꯤꯠꯂꯦ꯫ ꯃꯃꯥꯅ ꯃꯆꯥꯅꯨꯄꯥꯗ, ꯏꯕꯨꯡꯉꯣ, ꯁꯅꯥ ꯊꯣꯛꯇꯦꯅꯦ ꯍꯥꯏꯔꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ, ꯏꯃꯥ, ꯑꯩ ꯐꯨꯒꯦ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯐꯨꯕꯗꯗꯤ ꯃꯗꯨꯗꯁꯨ ꯁꯅꯥ ꯂꯨꯄꯥ ꯑꯃꯠꯇ ꯊꯣꯛꯇꯔꯦ꯫ ꯃꯗꯨꯗꯁꯨ ꯁꯥꯎꯔꯦ꯫ ꯄꯥꯄꯤꯒꯤ ꯃꯆꯥ ꯍꯦꯂꯣꯏ ꯇꯔꯦꯠ, ꯃꯈꯣꯏꯅ ꯃꯇꯥ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯗꯦꯕꯅ ꯂꯩꯍꯧꯕ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯗꯦꯕꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯗꯦꯕꯕꯨ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯂꯛꯂꯦ꯫ ꯃꯃꯩꯊꯪꯗ ꯃꯍꯥꯗꯦꯕꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯍꯪꯂꯛꯏ, ꯅꯨꯄꯥ, ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯍꯟꯅ ꯇꯟꯅ ꯂꯥꯛꯂꯤꯕꯗꯤ? ꯅꯤꯡꯕ ꯀꯥꯏꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ, ꯄ꯭ꯔꯚꯨ, ꯉꯔꯥꯡꯒꯤ ꯍꯥꯃꯦꯡꯗꯨꯁꯨ ꯌꯨꯝ ꯌꯧꯔꯒꯗꯤ ꯀꯔꯤꯃꯠꯇ ꯊꯣꯛꯇꯔꯦ, ꯃꯈꯣꯏꯅ ꯃꯇꯥ ꯇꯧꯕꯅꯤ ꯍꯥꯏꯔꯕꯗ ꯃꯍꯥꯗꯦꯕꯅ ꯁꯥꯎꯅ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏꯅ ꯏꯔꯣꯏꯔꯤꯉꯩꯗ ꯃꯈꯣꯏꯅ ꯊꯝꯂꯝꯕ ꯐꯤꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯈꯣꯝꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯈ꯭ꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯐꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯈꯣꯝꯗꯨꯅ ꯄꯨꯔꯛꯂꯦ, ꯃꯍꯥꯗꯦꯕꯒꯤ ꯃꯅꯥꯛꯇ ꯊꯝꯂꯦ꯫ ꯍꯦꯂꯣꯏ ꯇꯔꯦꯠ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯐꯤ ꯄꯤꯔꯣ, ꯃꯄꯥꯒꯤ ꯖꯒꯣꯏ ꯁꯥꯕ ꯊꯦꯡꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯄꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯁꯥꯎꯅ, ꯃꯈꯣꯏꯒꯤ ꯈꯥꯎ ꯑꯃꯗꯤ ꯍꯥꯃꯦꯡ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗꯦ ꯍꯥꯏꯔꯦ꯫ ꯃꯍꯥꯗꯦꯕꯅ, ꯑꯗꯨꯗꯤ ꯍꯟꯗꯛꯇꯤ ꯃꯈꯣꯏ ꯑꯃ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯦ, ꯃꯈꯣꯏꯅ ꯄꯤꯕ ꯄꯣꯠ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯔꯦ꯫ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯃꯈꯣꯏꯅ ꯄꯤꯈꯤꯕ ꯃꯄꯥꯕꯨꯡꯒꯤ ꯌꯥꯏꯑꯣꯏꯕ ꯈꯥꯎ ꯑꯃꯗꯤ ꯍꯥꯃꯦꯡꯕꯨ ꯀꯔꯤꯃꯠꯇ ꯊꯣꯛꯎ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯂꯝꯕꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯕ ꯇꯥꯔꯦ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯍꯟꯗꯛꯇꯤ
ꯀꯥꯟꯅꯕ ꯑꯐꯕ ꯄꯣꯠ ꯄꯤꯕ ꯌꯥꯗ꯭ꯔꯦ, ꯑꯗꯨꯅꯗꯤ ꯃꯥꯡꯅꯅꯕ ꯄꯣꯠ ꯑꯣꯏꯅ ꯄꯤꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯁꯣꯔꯥꯔꯦꯟꯒꯤ ꯈꯨꯅꯤꯡꯁꯦꯛ ꯍꯥꯏꯕ ꯈꯨꯠꯂꯥꯏ ꯑꯁꯤ ꯄꯤꯔꯁꯦ ꯍꯥꯏꯅ ꯍꯥꯏꯅꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯃꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯒꯦ ꯍꯥꯏꯔꯕꯗ ꯍꯦꯂꯣꯏ ꯇꯔꯦꯠꯅ ꯈꯨꯠꯂꯥꯏ ꯑꯁꯦ ꯍꯦꯛ ꯁꯣꯛꯂꯨꯕꯗ ꯈꯨꯅꯤꯡꯁꯦꯛ ꯑꯗꯨꯅ ꯄꯪꯊꯤꯟꯗ ꯊꯤꯟꯗꯨꯅ ꯑꯗꯨꯝ ꯁꯤꯖꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡꯁꯦꯛ ꯊꯤꯜꯂꯣ ꯍꯥꯏꯗꯨꯅ ꯍꯦꯛ ꯂꯪꯕꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯗꯣ ꯍꯦꯛꯇ ꯂꯣꯏꯕ ꯖꯥꯠꯅꯤ ꯍꯥꯏꯔꯦ꯫ ꯃꯗꯨ ꯑꯃꯨꯛ ꯆꯥꯡ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯑꯗꯨꯅ ꯈꯣꯡꯅꯥꯡ ꯑꯃꯗ ꯈꯨꯅꯤꯡꯁꯦꯛ ꯑꯀꯟꯕ ꯈꯣꯡꯅꯥꯡ ꯑꯁꯦ ꯑꯃꯨꯛꯇ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯅ ꯍꯨꯟꯖꯤꯟꯕꯗ ꯈꯣꯡꯅꯥꯡꯗꯣ ꯀꯨꯏꯕ ꯌꯥꯗꯦ, ꯈꯨꯗꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯇꯨꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯌꯥꯔꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯅꯕ ꯄꯣꯠ ꯑꯗꯣ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯍꯟꯗꯛꯃꯨꯛꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯇꯥꯎ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯑꯍꯤꯡ ꯑꯗꯨꯃꯁꯨ ꯂꯦꯛꯈꯤꯒꯦ ꯍꯥꯏꯔꯦ꯫ ꯃꯇꯥꯎ ꯃꯇꯩ ꯃꯅꯥꯎꯗꯨꯗꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯃꯇꯥꯎ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯀꯥꯟꯅꯕ ꯄꯤꯕ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯒꯨꯝ ꯍꯥꯎꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯇꯨꯝꯅꯅꯕ ꯁꯦꯕꯥ ꯇꯧꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯁꯨ ꯍꯥꯏꯔꯦ, ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩꯒꯤ ꯃꯣꯟ ꯃꯌꯥꯗ ꯂꯩꯔꯤꯕ ꯈꯨꯅꯤꯡꯁꯦꯛ ꯑꯁꯦ ꯄꯥꯏꯕꯤ ꯂꯥꯛꯄꯤꯔꯨꯅꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯒ ꯏꯁꯤ ꯁꯤꯅ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯗꯨꯗꯁꯨ ꯌꯨꯝꯕꯨ ꯃꯇꯩ ꯃꯅꯥꯎꯗꯤ ꯍꯟꯗꯛꯇꯤ ꯀꯔꯤ ꯊꯣꯛꯄꯒꯦ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯄꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯈꯨꯅꯤꯡꯁꯦꯛ ꯑꯗꯨꯅ ꯃꯃꯤꯠ ꯃꯃꯥꯏ ꯈꯪꯗꯕ ꯃꯈꯩ ꯄꯪꯊꯤꯟꯗ ꯊꯤꯟꯗꯠꯇꯨꯅ ꯃꯇꯥꯎ ꯑꯗꯣ ꯁꯤꯗꯧꯔꯦ꯫ ꯃꯃꯩꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯏꯇꯥꯎ, ꯑꯩ ꯁꯤꯗꯧꯔꯦ, ꯅꯪꯒꯤ ꯈꯨꯅꯤꯡꯁꯦꯛ ꯑꯁꯦ ꯑꯃꯨꯛꯇ ꯈꯥꯝꯖꯤꯜꯂꯨ꯫ ꯃꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯄꯥꯏꯕꯤꯔꯨꯅꯨ ꯍꯥꯏꯔꯒ ꯑꯣꯟꯊꯣꯛꯄꯅꯤ ꯏꯇꯥꯎ ꯅꯪꯁꯦ, ꯑꯩꯅ ꯈꯥꯝꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ, ꯏꯇꯥꯎꯅ ꯂꯥꯜꯂꯨꯕ ꯈꯣꯠꯂꯨꯕꯒ ꯂꯩꯔꯝꯕ ꯇꯥꯔꯦ, ꯀꯔꯤ ꯂꯥꯟꯈꯤꯕ ꯂꯩ ꯏꯇꯥꯎ? ꯃꯁꯦ ꯍꯪꯂꯕ ꯐꯥꯎꯕꯗ ꯈꯨꯅꯤꯡꯁꯦꯛ ꯑꯗꯨꯗꯤ ꯊꯤꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯤ꯫ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ, ꯏꯇꯥꯎ, ꯑꯩꯅ ꯂꯥꯟꯕ ꯍꯥꯏꯕꯕꯨ ꯏꯇꯥꯎꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯃꯗꯤ ꯍꯥꯃꯦꯡ ꯑꯗꯣ ꯑꯩꯅ ꯃꯍꯨꯠ ꯑꯣꯟꯊꯣꯛꯂꯨꯏ ꯍꯦꯛ ꯍꯥꯏꯔꯛꯄꯗ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎ ꯃꯗꯣ ꯄꯨꯊꯣꯔꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯨꯊꯣꯔꯛꯇꯨꯅ ꯄꯤꯕꯗꯒꯤꯗꯤ ꯈꯨꯅꯤꯡꯁꯦꯛ ꯑꯗꯣ ꯊꯤꯟꯕ ꯇꯣꯛꯍꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯒꯤ ꯑꯁꯦꯡꯕ ꯈꯥꯎ ꯌꯥꯏꯑꯣꯏꯕ ꯑꯃꯗꯤ ꯍꯥꯃꯦꯡ ꯌꯥꯏꯑꯣꯏꯕ ꯑꯅꯤꯒ ꯑꯈꯨꯅꯤꯡꯁꯦꯛ ꯑꯗꯨꯒ ꯑꯍꯨꯝ ꯑꯗꯣ ꯄꯨꯔꯛꯇꯨꯅ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯗꯨꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫